Manipur State AIDS Control Society Msacs ki promotional video amada ART Leptana Chabiyu HAINA PHONGDOKLIBA WAPHAM asi MEEYAMBU ARANBA MAONG LAMJINGBANI HAIRI Ramasigi matangda ngasi Manipur Press Club ta pangthokpa pawgi mifam amada HIV ga sagonana hingliba haubam nanaw kaubam yu emana hai housing Manipur da paikhaliba National AIDS Control Program asi manga suba phase ni masiga mari lainana Manipur AIDS Control Society na miyamda pauzal piboina promotional video ama thaduraki maduda HIV gi status khangdoklaga karigumba positive oiram labadi ARV hidak chaba haunanaba haibagi mahut ART Leptana amadi susoi soidana chabiyu haina phongdoraki matang asida hainingmadi ART asi hidak nate matsidi HIV ga sagonana hingliba shingi layeng pathap amani hairiba layeng pathap asi haubada hidak chaba sisu yauribani asigumba MEEYAMBU ARANBA MAONG LAMJINGBA yaba video asi semdoknaba Msacs authority da aiba chero thaduna wakatke loinana Information, Education and Communication da leiba Dr. Amagasu wari sanabada yengsingi haina khangalaki hairiba promotional video adu staff singa tanaraba matungda handaki oinadi adumak leirashanu mathangda semdoknaba lepnare haiba wafam Dr. aduna phone tawraga khangalaki HIV AIDS lakshinaba honabada achoba thaudang lauriba Msacs na ART haina khangnaba layeng pathap amabu chaw hairiba si achumba nate ART hauro haibadi yai wafam asimak Msacs ki authority dasu khangalabani hiramasi gi matangda National AIDS Control Organization dasu serolama thaduna khangankre haina nanauna makhatana phongdokhi public platform amda public domain amada thangpa promotional video miyamba paw pigado report amakha ART chaba habisi yati thar therapy ni masi line pathapni kana mo ta chemotherapy chaw haramo radiation therapy chaw cho haramo therapy line pathapne ba ado simple mistake se apne dubbing natraga uchi chawkala mo tani editing to ga sendo ko da su yam lugo podam oirena thaje ba but abruptly to my dissatisfaction smain to na koi smain to lecture hai matung ta ko sendo ko na je na khai